Hello mayam, Chayolgi Rashi Phal da ngasi August ki tang 19 dagina August ki tang 13 phawbagi oiba haptagi Rashi Phal channel asibu nuksibiduna subscribe tawiramba amadi video asibu like tawiramba kawigano ahanba rashi asidi mes rashi Chayol asigi anauba numit kharani asidi adom tawpham khangloidori Mina haiba ngang basu kaya taning loi serana ba wakhal amada chatkani adubu lemhauriba matamsing adudi isana tawriba sinpham natraga thabak aduda mai pakani daw yagani loinana isagi senthok lambisu hengalakani kesna singba tawnabadasu adumna mai pakpangamgani isagi aningba thungani mathangi rashi asina brisha rashi Chayol asi thoidokna mahiroi singedi mithoi mihenba matamni khorirol gi lamda leibasing kalam masin thaugani ukil gi sinphamda leibasingsu hena masin thaugani mina sakhang bigani karbar tawbasingsu sendong hena phangani anauba lamtu amadi pot chai lepsinba ngamgani nupa nupi ani gi leinaba marisu hena phagatkani nungai yaifaba yumbal kaibal oigani mathangi rashi asina mithun Chayol asigi horakpada daw yagani tawru bada mai pakani adubu competition gi thabaktadi kaya pangbo oite yumbal kaibal gi phibam hena phagatkani lanthum changani karbada aru ahen gi karbar tawbasingna sendong hena phangani adubu anauba project na singbadi hobiganu khujinda tum changbagum yunlonaba mari mata singna khurau pirakadauri section biu mathangi rashi asina karkat rashi Chayol asi langphai satpada kanaba phangu haiba Chayol oi imung manung santi leigani tinaba marup mapang singi mateng phangani isagi mingsat hengatkani honaruba thabak ayamba mai pau haiba phalsu piri isten inau singa afaba mari leigani lanthum phangani anauba mahi tambada mai pakani wakhal budi hena saukhatkani adubu nangi natungda mi singna wa ngangani mathangi rashi asina singha rashi Chayol asi yakna tingkhang yamgani ayat apansu kungani adumapu lanmi ima ibemana adombo chanbiduna wata padabadi pibirakadori thabak anauba hobiganu khudi thigani hanagi thabak adudang tawbiu competition gi thabakta yarba makhai section biu langphai chattuna sendan ba kana roi thabak ama tawbada isagi yeknaba masing yami haibasi khangna nak yek munna yenglaga thabak tawbiu mathangi rashi asina kaina rashi Chayol asi shuba nombada kanaba amadi khudong saba piba matang oibana saukhat lambida mangjin thaba ngamgani maram asina isana tawba yaba khudimak kanna subiho mapung oina Chayol si adom hiram kayada mai pakani mahiroi sing awangba thaki mahi masing tamba yagani sana lupa amadi garina singba leiba ngamba matangni adumakpu langphai chattuna sel tanbagi thabakti tawbiganu mayamda ina pathoksariba Rashi Phal asi August ki date 18 dagina August ki date 24 phawbagi Chayol gi oiba Rashi Phal aduni mathangi rashi asina tula rashi Chayol asi mi ama oinaba honaba yaba punsi ki tangkak amani angam mathau singa naknabada kanaba kaya phangba ngamgani isagi budi loksing hena saukhatkani thoidokna karbar tawbasingna mukka hena kanagani yumbalaba nupa nupi sing motinana honaba thabaksing chauna mai pakani langphai chattuna sendanba singsu kanagani adubu sanaroi singi oinadi Chayol si isagi mating phutokpa ngamloi mathangi rashi asina brishat rashi Chayol asi thabak thiriba naha singda achauba chance ama piba matangni maram asina honaba yaba tawba yaba thabak singda thawa yauna honabi ho mai pakpagi sang wangna piri wasat wanom tawbadasu mai pakani samna Chayol si mahiroi singi matu maman khingba amadi punsigi achauba asa amaga loinana sangsinbada mai pau haiba Chayol ni ithak thongba singi pautak laubiu
Mathangi Rashi asina danu Chayol asi kusu kumen thokpada natana isagi budi lausingsu thoktuna leitana leiba matam oi isada hena honaningbagi wakhal poktuna anauba thabak tauningba pokani adubu mahiroi singi oinadi Chayol si aphak aphai sanba phal piri isana suraga honajaba singdi thabak watloi senthok lambi marang kaigani lam tu ka hena satpiganu tangai phadana chatlabasu section biu mathangi Rashi asina makar Chayol asi adom laibak thambal salu haiba matang ama oiri masi khangna chatpiu honabiu pukning wakhal animak nungaigani anauba nungaiba sangatinagani isagi senthok lambisu hengatkani isana tauba thabak khudingmakta maung tagani ake amaugi punsi amada leigani isa isu phangjau haiba Chayol ni nupa nupi ani tinaba thabak singdana amukka hena mai pakani mathangi Rashi asina Kumbha Rashi Chayol asigi adongi pukning wakhalgi ukalsi Chandradep kauba tha ahum asina oibana Chayol asi hek haubadagi loiba phawbagi numidang numit tare ni asi tha thokpa matamda maira ama duf ama dakhina ama hairuk ama pana ama yauna tha khurumbiu langphai tuphai satpiganu loinana thabak ama taubada yariba makhai khara section na tawbiu yengnaba masing yami adombu yengsinba migi masingsu yami mathangi Rashi asina Min Rashi Chayol asi asaw asang singa sangga taubada oijawai thak phangani wafam amana Chayol sigi ahan bagi numit marinidi thabak taubada mai paklabasu akon bagi numit humnidi thabak taubada sarak sehing yamna naigani isada hena thauna leigani isagi performance su hengatkani senthum marang kaina phangani adongi thabak khutauda miyamna hena pamnagani adubu saba thakpa khara section biu video sibu like tawiramba amadi channel sibu subscribe tawiramba kaubiganu